Loyalam E-PAO tabiriba khudimakpu Hidrom Susmitana numidangi pau pizari ahanbada maruoiba headline. Kuki militant Singna Phajinkhiba Meeyoi Sire Habadagi Khoisaunaraba Meeyam Thoklaktuna Mafam Kayada Lambi Thingzinduna Erang Hourakhre Minister MLA Singi Yumda Landakhre. Matam Kaktana curfew thamjinkhre. Kuki terrorist Singna Loyalam bomb na Landakhre. Pausandona Pizari. Kuki militant Singna Phajinkhiba Meeyoi Sire Habadagi Khoisaunaraba Meeyam Thoklaktuna Mafam Kayada Lambi Thingzinduna Erang Hourakhre Minister MLA Singi Yumda Landakhre. Ziri Bangi Borobekra Police Station na Koliba Jakura Dot Lanum Ahung Pangba Kaiteldagi Kuki terrorist Singna Faraga Pukiba Thani Pangi Angang Nupamacha Ama Meeyoi Taruki Manungda Angang Ani Yauna Meeyoi Ahumge Asiba Hakchang Erang Numidang Wairam Jiri Tureldagi Phangle Amadi Atopa Meeyoi Ahum Adusu Sire Haina National Media Singda report Tauri. Pau Asina Hai Asiba Hakchang Ahum Adu Assam Rifles ki personnel Singna Jiri Turel Amasung Barak Turel Gilona ba Jiri Muktadagi Phankhibani Hari. Sina Phankraba Meeyoi Ahum Adudi Tha Nipan Khaktangariba Laistram Langamba Telem Thazamanbi Amadi Telem Thoibi Devi Kuntrama Thoini. Kasarda based Toba AR personnel Singna Aduna Asiba Hakchang Ahum Turelda Tautharakle Haba Tabadagi Manak Nakpada Leba Nga Phaba Meeyoi Singda Hainaraga Asiba Hakchang Sing Adu Lokhatkibani. Hakchang Sing Adu postmortem Taunabagidamag Silchar Medical College and Hospital da Pukhre Haina Assam Police na confirm Tawrakhre Hari. Amaromda Tha Asigi Taramatoida Kuki terrorist Singna Subnagi Tha Nipan Khaktangariba Angang Ama Yauna Meeyoi Taruk Phajinkhraba Matung Tamthina Hatok Pikre Habagi Pau Phangwadagi Ngasi Manipurgi Tongan Mamafam Kayada Khoisaunaraba Meeyam na Khongjang Changsinba Hokre. Khwairamban Kaithel Ahumgi Ima Singna Kaithel Thingzingduna Khongjang Changsinkre. Kwa Kaithel Bazar, Nambol Bazar, Khangabok Bazar, Sagolban Tera, Uripok, Kyamgai, Singzamai Paring, Khurai, Nongmaibung Thobal, Ningthaukhong Yauna, Manipurgi Mafam Kayada, Mafam Aduki Meeyam Thoklaktuna, Lambi Thingduna, Tire Mai Thaduna Khongjang Changsinkre. Loinana Khoisaunaraba Meeyam Aduna Manak Nakpada Laiba Lengak Asida, Lengak Pairiba Minister MLA Singi Yumda Thomjinduna Thokleba Erang Asida, Lengak na Lagodariba Firepki Matangda Chap Chaba Wafam Ama Thambiyu Haina Taksinkre. Loinana Masa Unaba Phangdaba Minister MLA Singi Yum Get Sing Khoisaunaraba Meeyam na Nangkhainaba Hotnaki. Lamphel Sana Kaithel da Laiba Health Amadi IPR gi Minister Yumda Lamphel Makaida Leba Meeyam na Thomjingkhre. Dr. Sapam Ranjan gi Mayumda Meeyamga Unaduna Wari Sthanakiba Aduda Mahakna Athuba Matamda Cabinet Mifam Pangthoktuna Lengaki Oiba Chap Chaba Phirep Ama Lauragani. Karigumba Mifam Aduda Meeyamge Apamagi Matung Ina Phirep Lawba Ngamdrabadi Minister gi Pham Khakta Natana MLA gi Phamdagi Phawba resign Tawgani Haibagi Thazaba Pirakhre Hari. Amaromda Jiri United Committee JUC na Kaukiba Pungni Funipan gi Jiri Bam District ki Oiba General Strike Hourakhre. General Strike Sogat Pasingna Lambida Lakpa Gari Chathok Chasin Tawbada Athingba Pikhi. General Strike Asida Ana Ayek Lining Laison Amadi Press na Chingbagi Komthoki. Lambida Mi Chatpagi Changnem ki School College Kana Khide Amadi Officing Thonglona ki Hari. Nakal Amaromda Atopa Meeyoi Ahum Adusu Ngasi Asiba Hakchang Oina Fangle Haina National Media Kharana report Tawbaga Loinana Manipur dasu Makhoi Ahum Adu Sire Haina Sandorakli. Adubu Pauche Asina Chap Chaba reporti Fangbang Ngamdri. Matam Kaktana curfew thamjinkhre. Imphal East, Imphal West, Bisnupurgi District Magistrate Singna Thokpa Order Amana Hauzik Ladiba Law and Order gi Fibam Amadi Thokleba Erang Asida Thokhaningdaba Thodok Thoktanaba Lengak na Thamlakiba curfew gi Matam Imphal West ki Oina Ngasi Numidang Wairam Pung Mariga Makhaidagi Hauduna Matam Kaktana curfew thamjinkhre. Curfew Asigi Manungda Essential Service Habiti, Health, Electricity, CAF and PD, PHED, Petrol Pump, Municipality, Press Amadi, Electronic Media, Court, Contractor Worker Amadi, Flight Passenger Amadi, Valid Oba Airport Entry Permit ki Thabak Singdi Curfew Asina Consiloi Haina Order Sing Asida Palli. Kuki terrorist Singna Loyalam bomb na Landakhre.
Nambol Police Station gi manung chana leriba Laisram amadi Erang maningda leriba lokpham singda lau sudana leriba Kuki terrorist singna chingthaktagi bom yauna nomai kaptharakre. Thodok asing asi ayuk chaurakna pung 12 minute 15 rom tarakpa adwaida thokibani. Nupi yauna Meeyoi kayana lau khawba amadi machine sizinaduna lau ye leiringeda. Kuki terrorist sing aduna attack adu chatharakibani. Maikai Adomgi Meeyamna mafam aduda security forcing laina thawong adu chatharakpada pendaba phongdorakli. Thodok thokraba matungda pressna phangba paugi amagi matung inna mafam adudagi kiduna phau amadi machine sing langthoktona chena khraba longmi sing adu arambai tengolgi thomi sing amadi BPRQ RT amadi Maikai Adomgi Meeyamna angambi thakta honaduna machinery sing amadi langthoklamba phau sing adu rescue tawkhre hari. Kakching district ki mafam singda mairagi rally chakadauri. Chain Kuki terrorist singna yamna minungshi laitana angang yauna Meeyoi ahum makhoina Phajinkhiba hatopi khraba Jiribam district ki Borobekra subdivision gi manung chana laiba Zakurador dagi hauzik phauba thiba phangdana lairiba Meeyoi sing athubada Thado amadi Erang asigi chairak sida district kharagi police station tarukna konba mafam singda Meeyoi bagi hakpo khongoina ba afas pabu amuk hana thamjilapabu yaningdaba phongdokpa oina ngasi numidang Kakching district ki mafam ayambada leiriba khoisaunaraba Meeyam singna mairagi rally chatnaba sem saba loikre. District asigi manung chana leiba Pangantabi dasu apunba maira paibi amadi club ahumna konba mafam singda rally asi saruk yanaba thaurang changsili. Pangantabi apunba club ahumgi maiketigi ngasi lamdam asida oirakliba kanglup anigi Erang asi hauzik leiriba BJP lengak asine hena mapangal sonbadagi waroishin purapa ngamdabani. Mapi mapa oiba haitraba maramdam nungshiba khangdraba lengak amadi minungsi khangdraba hingsa yaitamba Kuki militants singi mathong huktaba mihat asigi mayokta chathagarakadoriba rally asi Meeyamna amata oina saruk yabiyu haina phongdorakli. Maitai ama oiraga maitegi hak khongaunabasi isagi maida tinsichinjabani haina pendaba phongdorakli. Saram chatpa Chin Kuki terrorist singna handak Jiribam district ki Varak circle haina su khangnariba Borobekra subdivision gi manung chana leiba Zakurador area dagi faduna pukhraga Zuphauba langla langjin amata khangdana fajinduna hatopi khraba angang yauna Meeyoi ahum amadi ahum amana mafam khangdriba si tekta kaidana phangnaba thibagi mahuta state asigi tongan ba district singi station tarukna konba jagada BJP lengangna amuk hanna tha taruk sangdokna afaspa thamjilakpa asi lamdam sida leiriba maitai amadi khunjaminariba atopa jati singbu hingbagi hak leitre haibadu phongna takpani ek asina lanjadraba Meeyoi kayagi punsi manghankhre amadi nupi oibagi ikai khumnaba manghanduna nupi kayagi punsi pikhamna khraba Meeyoi ba marakta leiba yadraba ek asibu thamjilakpa asina maitai haba khunai asi muthatnaba Honaba Center lenga ki arunba policy amani asuk yamna hingwa changba khangdana lalakta leiringe chairak seda lenga asigi luchingba singna wafam ama phau haidana tumina leishinduna ifurup asibu muthatnaba honara iba khongthang asi khudaktagi lepkadabani amadi luchingba ama oibagi wahanthok yaudana mapi mapa oiba hitrabadi Fam thadokibana hena fai masidi masana masagi ifurup asibu manghanaba honabada thawai yaushinbagi mami ama tariba asi isagi maida isana tinsichinjabani haina MRTTC gi director su oiriba Satyaningomamna pendaba phongdorakli. Manipur gi Kuki militants singda khutlai supply tawbada chenariba Solomona gi mathakta NIA na charge sheet file tawkhre. Manipur da maru aina Kuki laloba singda khutlai amasong nongmai maruna chingba supply tawduna state asida tangdu leita daba phibam ama mayokna hanbada hakthengna na chenabadagi chahi asigi me 15 da NIA na Mizoram dagi fagakraba Solomona gi mathakta charge sheet file tawkhre. Official oiba paugi matung ina NIA na Mizoram gi maiketigi Solomona Elias Mingha Elias Lamithanga asi haukiba sagolsen numita NIA gi special court amada puthoklaba matung mahaki mathakta charge sheet file tawkhibani. NIA gi maiketigi hairibana faraba Solomona asi Manipur amasung awang nopok station da nongmei amasung bomb na chingba supply tawbagi case ta chenabadagi mahaki mathakta mamang chahi gi December 23 ta case ama register tawduna investigation chathaduna lakhibani. Nongmai lalonbagi thabak asida Solomona na menarda best tawba lanhai hauma amasung lanmun nongma yauna Meeyoi kaya chene. Lal hai ngauma hariba Meeyoi asidi Myanmar dagini mahak hauzik phawa phabangamdri Solomona lal ngai hauma ama yauna Myanmar da Westoba atopa Meeyoi kharaga khuchamnaduna Manipur amasung awang nongpok station da nongmei amasung bomb sing lalonbagi thabak tawi India dagi su Myanmar da leiba lalhoba sing da nongmei amasung bomb sing supply
tawbada chenaba misakni Jiribamgi case ahum NIA da sinakre Jiribam district ta handak ta thokiba Irangi thodok ahumga mari lenana Jiribam police na lokhatpa case ahum NIA da makhata na thizinaba sinakre hari Union Home Ministry gi pauta matung ina Manipur government na lokhalakbat khongthang ama oina Jiribam da thokiba thodok ahumga mari lenana Jiribam PS na lokhatkiba case ahum makhata na investigation chathanaba NIA da sinakhi Investigation asibu hena tuna yangna chathaba yanaba special court NIA na Manipur na Jiribam amasung Borobekra police station na case ta mari lenaba document material amadi exhibiting agency asida sinakhinaba khanghanki casing adu BNS Arm Egg Amadi UAPA gi section 20 gi makhada November 3 tagi tarama thoi phawgi manungda thokiba thodok singa mari lenana lokhatkibani casing asigi manungda case amadi November tarama thoi da khulai paiba singna Borobekra police station de attack tokiba amadi Zakurado Karong da Micham Meeyam da attack toduna yumkai thakiba adugi mari lenana lokhatkibani atopa case amana sakhang daba Khulai Pibasing aduna Borobekra PS amadi CRPF post attack chathaduna personnel ama sokhankiba amadi security na handuna nongmai kapada militant tara sikhiba aduga mari lenana lokhatpa case ni ahum suba case aduna November 3 Ziral Pocket Jara Wanda Khulai Piba masak khangdaba singna marnupi ama hatkiba aduga mari lenana lokhatpa case ni hari Aroibada maruoiba pau amuka hana pizari Kuki militant Singna Phajinkhiba Meeyoi Sire Habadagi Khoisaunaraba Meeyam Thoklaktuna Mafam Kayada Lambi Thingzinduna Erang Hourakhre Minister MLA Singi Yumda Landakre Matam Kaktana curfew thamjinkhre Kuki terrorist Singna Loyalam bomna landarakre Matang asida Loyalam E-PAO na namidangi pau bibel lezare tabiri bakudimako amuka hana khurumjari